Naga Pisto ki interlocutor Aren Rabina Manipur ki CSO Singa Classic Grande da Nirak Suba Tangka Kyuna Wari Sana Kre. Pong lambi ki JSN Chief Minister ki wafam buyading na bufong dokre puwari ga sakon na duna layak laba lambi ni kuda Christian ki banat ti hai na fong dokre. Amasung Manipur Postal Division ki Postal Life Insurance ki thabang sing ngasigi ngasidagi ahan boy na online oiba hokre. Mayam bu kurumzari dom yang biri bas Impact News ne bidyani tingu zamna pungja sifavugi maroiba pausing mayam da pizari. NSCNI Mamadi India Government ki wari sanari basigi interlocutor oriba Aren Rabi ngasi Imphal da thunglabaga loinana Valley West Civil Society Organization singa anirak subo oina unakre. Ngasi ki wari sanaba duda lekhai taba ama purakpa ngamdrabasu positive oi haina UCM ki President Elangbam Johnson na Aren Rabi ga unaroba matungda pawmi singda phongdokhi. Ngasi nungthagi pungani taba duai dagi chingmarong da leba Hotel Classic Grande da UCM amuko madi CCSK gi mihut mapan galoinana pung ahumrom chathaki bawari sanaba duda Civil Society Organization ahum ki maike digi mamang da thamki ba point taruk ki matang da kupna khana nei nakhi Peace Accord sign tawna khraba matung tha ahum gi manungda nakal ani gi marakta waroi sin ama purak pangam driba sigi matang da Johnson na haujik chathari bawari sanaba sigi matung inna waroi sin ama purak pada matam khara changki gani haikhe अखोइना थमिबा वाफम दुदा माना तारगा सोइदन ओके दुगी लाइन दुदा दुदा अखोइ चंगजन बा हाई खनाबा हाई तारे को अदो सिगी लाइन सिदा अखोइ चंगजन लकांदा हुजि फावबदा दुम खनरी हाई तारे मखा ताना दुम खनगी बगी मसाक सुदम लेरे मसिगी लोशन बसी आइगी वाखन ददी हौजि मकी ओइनदि मसि थोइदोंना लेगदोबा मानदे मोगी इंडिकेशन सिंगसि मतुंगिन को मखा चथनबगी वाफम मदुम चाउना लेनरी न खंजे ngasi wari sanaba duda sarugya khiba amuko gi President Dr. Y Mani Khumanna India government ki maike digi Peace Accord ki white paper ama puthokna ba thamkiba du hauzik maki oina di puthokpa ngamdri adubu organization ahum ki maike digi thamkiba point taru ki matangda amukka hanna khana naina ba darkar oiri maramaduna tha asigi aroi ba sarukta amukka hanna wari sanarba ya haiki Committee of Civil Societies Kanglai Park CCSK ki President Arjun Telhaibana Nagalani ki marakta sanari ba wari asigi waroisin ama purakna ba hotnabada jingi itil announcing da karigumba authority khara pina ba wafam Aren Rabina haudoraki haina promising da thamki White paper ma putok madu hauji phaugi oina di madu makhoi gi understood oina leiri hauji madu uji phaugi kanu dadi akoina loisin bagi thak amagi kanu da koina phangdi bani na koi naina mi gi jai ba pon ma kana thami nusi chanana leiba coexistence leibu du yarana hono wai bane hauji leiri mo edc gi su power khatum lei jai dana ko sigi tonga me edc lei jamne na six schedule hai bam leibu du ga ani du gi lo du noi mun yengo yenga ka na khajik taw su ani du lo so sin tong na ko no akhoi na pi bangam ba hai tare tampang na ya ba hai tare ko kai kai lege se khana ko adu ga makha ta mo unasi hai bane ma ai se ko UCM amuko amadi CCSK gi mihut singa unaraba tungda ngasi numidang Aren Rabina Committee on Protection of Tribal Rights ke Chairman Coring Victor na luchingba tim amagasu unakhi masigi matungda United Naga Council UNC gi President Gaidong Kamai na luchingba tim amagasu unakhi Unabadu da Naga People's Organization Chandel amadi Senapati gi luchingba singsu sarugyakhi Naga Peace Process ase athuba matamda loisinbinaba UNC gi President Gaidong Kamaina interlocutor Aren Rabi da taksin khre maduda Aren Rabi na so athuba matamda loisingani haibagi thajaba pirakhi haina Gaidong Kamaina promising da phongdorakhi Peace process ase thengtaragunu athuba matamda masi loisinbiro haibse khoi gi main discussion point of discussion ne oi ma gi answer di tawba yaba mkhoi kanna honari thamoi sengna honari haibana tra topa haide ekhodi hojiki framework agreement ado athuba matamda final settlement gi makta modu thabak lokhat piro haibagi asinatra madugi nitty-gritty discuss tawde atopa hojiki leiriba bill gi atai dai myam su khoina haiba yabam ga haire ado myam gi interest soktrangai government of India na yingsingani haibza assurance pi Amarom da ngasi Imphal Airport hek thunglabaga numit nini ki khongchar asiga mari lainana Aren Rabina wadi sanaba asina nakalani ki oiba solution ama purakpa ngamgani thajai haina phongdolangkhe CSO singna thangkiba Charter of Demand singi matang da hangbada Aren Rabina nakalani ki marakta masa masa gi oiba khongpham leiba taragasu wari sanaraba kanda gyan tanaba amadi amana amadagi apamba sing khangba ngamgani nakalani ki marakta wari sanaba asina thuba matamda waroisin ama purakpa ngamgani thajai haina phongdorakhe
We should expect a very amicable solution to the best interest of all. No, today I have come over here for consultation with the civil societies, and I hope something good will come out of it. No, when we converse with each other, we don't just have a fixed position. We understand each other because much of the problem is on account of mutual misunderstanding. No, development is that we are understanding each other better. We are coming closer. The process of consultation is on, and hopefully something should come and something should come fast. Thank you very much. Thank you. Ponglambi Manipur ki Puwari ka sago na duna lairakla lambi ni khudak ta sem ki banati haina JSC against the closing of Ponglambi by Janims Authority na thamlakli. JSC ki wafam asi Manipur ki Chief Minister Okram Ibobina Ponglambi ki hauzik oriba wathok asiga mari leinana media da Ponglambi lairamde haiba wafam lakhiba dubu yaning da bafongdoktuna thamlakhibani. Ngasi Kongpal Khaidem Laikai da Ponglambi asigi matangda ningthina khangba chahi maudra manga suraba ahal hizam taranga JSC gi mihut singa unaraba matungda paumi singda wafam asi thamlakhibani. Kangakaba ibdaugi lambi ni Ponglambi je pongai bale pa dugi kangbu dugai khogi maitai ga yamna nangna ba mari yam leibani nangna khangdram na ni Patabia de like Lambini. Nangona taking Pirak Payai, Ponglambi Patok to Bayade Pato. Get Masam than Papirga, anytime the get Palga, another person, but me, Tasagi have a take away, another person among the Papira de on a run shambo, Nanquay, and we take a consumer and Kayama, like we get the one in a high Kitan Lobi, Pabrana Kaliaway on a run shamna. Manipur Postal Division की Postal Life Insurance की थबंग असिदगी हान बोइना ऑनलाइन ओरगनी लोइना मणिपुर मियामना ऑनलाइन इंश्योरेंस सर्विस की खुदोंचाबा फंगलगनी वाफम असिंग असि मणिपुर पोस्टल डिवीजन की डायरेक्टर पोस्ट विनोद कुमार न बाबूपुरादा लेबा इम्फाल हेड पोस्ट ऑफिस ता पाउमिसिंग उनाबा अमदा फोंगदोखिबनी विनोद कुमार न हाई मणिपुर पोस्टल डिवीजन की ओइना ngasi gi numit asi yamna maru oiri मणिपुर मियामना ngasi हौरगा इम्फाल हेड पोस्ट ऑफिस ता Postal Insurance Services kaya athuba amadi afaba mawongda phanghanba ngamlagani loinana Social Security su miyamda piba ngamlagani miyamna Postal Insurance kaya online gi khuthangda premium piba amadi insurance ki senfam su lawthokpa gi khudong chaba legani Imphal Head Post Office ahanba oina online service ki khudong chaba leikhraba matungda Durachanpur MDG Post Office DM College Sub Office Lilong Sub Office amadi Lamlong Sub Office su online postal insurance service ki khudong chaba athuba matamda leiragani haina Director Vinod Kumar na phongdokhe. It is a historical day for Manipur Postal Division as well as for Manipur State that our postal system, postal life insurance system has started working on online environment. Now, Imphal Head Post Office is connected with all other post offices which are equipped with Makamish software, Makamish program. We used to call it Makamish environment. So we will work online. Maitai singi khwaidigi chawba kumhai ama oiriba ningol chakobana lakpaga chingi lamdam singda highway blockade tawsilakpa sina lamdam asigi miyamda achawba khudong chadaba mayok nahalle asigumba thawong sing asi yaningdaba phongdokpo ina International Maitai Forum na counter blockade tawragani haina cherol amada khangalakli Muhammad Hasmat Ali alias Babu Bu San Huran bani haiba wafam aran bani mahakpu lautuna raga miyoi kharana hatpani haina misi asiga mari lena semkiba JSC na thamlakli ngasi Major Khulda laiba Manipur Press Club ta paumi singa unaba amada Joint Action Committee Against the Brutal Killing of Muhammad Hasmat Ali gi spokesperson MI Khana phongdorakpada Laikhidraba Muhammad Hasmat Ali alias Babu Bu lamgi oiba chayetnaba amaga mari leinana Laikhidraba sigi yumga lonana laiba Muhammad Amuna miyoi kharaga lautuna raga hatpani Mihara sida kongba nandaibam lekai da laiba miyoi kharasu chenai haiba San Huran ki haiba yungi mapu KS Brozena police ta piba jaban gi matungina khangba ngamle Thaudogasida chenaba miyoi sing phaduna dandi pibada kongba nandaibam lekai gi club marapaibi singna pukchel singna mateng pangbiyu loinana Laikhidraba sigi yungi miyoi singda Manipur government ki matik chaba compensation pibiyu haina su appeal tawrakle Pangan masa sigi conspiracy ki langda thuriba lai moriba kong bananda ba makhagi ichilena manga tarukki maming palak ilibse lamdam da leibiriba civil society club mera paibi amadi misam praja singna thidok piraga ain goi ba matik chaba action lokhat pinaba aikhoina media ki thongda appeal tawjari
राव केंद्रदगी तानथोकपीबा आइगी इपुरोइबा लैखिद्राबा इपुरोइबासी माबु हारपीरिबा हुजिक मोहम्मद अमूगी मयुम मक्सिदा आइगी इपुरोइबागी कबर ओइहनबीबा अमरोम मियामना हसमत अली हाटपद चेन्नई हाइदुना मयुम मई थादोपिख्रबा पुखरी मयुम अमुना हसमत अलीबु मियामना फुबद सिखिबा थौदोक अदुदा महाक अमदी महाकी इमुंगी मियोइसिंग खुसिल थरांग अमते यावदी हाइना सेंगदोरखली ngasi Imphal West ki mafam amada Impact News ko unabada amuna makha taraduna Hasmat asi kongba makha nandaivam lekaida khumalambam Brozen kauba miyoi amagi sanaw huralam le haiduna miyamna phubada sikhibani amu masana yamna toina thabak suba chatpa kongba makha nandaivam lekaida Hasmat na siraga taduna leirami haiduna hekta tainabasi chumde haiki Hasmat Ali haiba nupa oja si sibai matang hida kaigumba chenaba taramagati aigi hingon sampati magonda ipithokpada yai achumaran tobibi sinausing amadi government gi side dagi achumbagi lambida thaboina pangthokpa pame makoina ikhang dana eta yummai mayam changa yummai thadokpasi di yam kan pende sengba chapchana khangawa matungda tobiramagadi ai yamna nungai jagani sekoni tholebo wathoni na police na natraga SP ama toraga haireba mafam mai crisis thoi mafam sidagi chapchaba parman proof phangaba matungda gi lekai gi halaman sing isan singi mafamda paudu aseng du pibiraga thabu oina pangthopiragadi ai hena nungai jagani College vote loiraba matung amuk phuna chainaba thokre mahairoi nupa na mahairoi nupi phuramle hairi hiramasigi matang ngasi desa mayalo sangda pami singo onaba amada desam thawa district ki khungdongbam ravina phungdorakpada ngarang asi vote loiraba matung desam gi thawal da leba office ta MSU gi thawpuba miyoi khara laklaga office ki pochei thugaiba madi phu chaiba horakhe thawdogadu da desangi volunteer masu phuram ki hairi gunda khutpung wala ga nisha puja chasil laga desam thawal si office ta college report ki chatlu gi waduna leiba pim chak pothang lei timing da office ki pochei thugai ba tana thawal desam office manung da leiba pim cha jing da moina phu ba chei ba torom ba si satra mo ga satro organization mo yoi gi lichat nate thuba matam da desam thawal changjak ta tar ga di moi bu thingna na ba thawal desam mai ke gi chap char pakum pi na ba sim chab lei ngarang namidang pung 8:10 chatpa matamda Yaripok Police Station gi manung chana laiba MI amadi IPR gi Parliamentary Secretary oiba MLA K Meghachandra gi yumgi thonggal da bom pokhai hanbagi thodok adubu yaning da phongdok tuna ngasi Yaripok Bisnu Nahada wakani famkhre Moirangkhom water supply gi settling tank sengdokpana maram oiraga masina konba mafam singda November gi tang 3 dagi 3 fawba ising piba ngamkhiroi haina water supply project construction division PHD Manipur gi executive engineer na thadorokpa cherol amada khangalakli Youth Empowerment Skills Plus ki workshop ta Manipur Institute of Technology MIT gi mahiroi marfuna sargyakre hariba workshop asi The Art of Living Bangalore na sindana hokiba October gi tang 13 gi 13 fawba numit tarung ni chupna MIT Imphal gi boys hostel da chathaki Workshop aduda naha oriba mahiroi singda anobo wakhalon amadi punsi da thorakpa thabak khudingmakta mayoknaba ngamnaba thauna pinaba pandamda pangthokpani Lauthok chaba ama masak khangdaba miyoi kharana Krishna Premi Pump ya school dagi singjamai fawbagi marakta Impact TV gi of OFC cable singbu mafam anida kakthat lambadagi ngarangdagi hauraga ngasi nungthil fawba Indo Myanmar Road ki nakyata lai mamfam singda Impact TV gi signal sing yawhanjaba ngamkhidre Loinana Electricity Department na electric ki pole sing sindorakpana maram oiraga tungdasu asigumba signal fangdabagi khudong chadaba thengnarapasu yai Impact TV gi awanungai khudingmakta pukchel tingna lepibagi damak miyambu thagachari Uripok Bachaspati Laikai da laiba Tonon Sana High School asi muthatlaga Ramakrishna Mission School hongjilakpa yaroi hari Uripok Tonon Sana High School Special Category Residential School amasung Uripok Upper Primary School Parents Committee ki member Ahong Sangbam Nandarani na Englishingani tarada Tonon Sana gi school campus ta laita laraba mahiroi singbu mahai tamba fangnaba residential school asi pusilakibani Hauze school campus asi da primary amasung residential school asi ani asi attached tawduna mahiroi chahum henbada mahai tambiri haikhe Iroisemba Youth Development Club na konba area gi manungda restaurant hangliba khudingba ngasidagi thingnaba club asigi executive members singna warep lokre haina cherol mada khangalakli
BSNL Manipur के जनरल मैनेजर टेलीकॉम डिस्ट्रिक्ट मणिपुर SSA2 जामचिनलन लुनकिमना महाकी मखादा लेबा स्टाफ असिस्टेंट डायरेक्टर प्लानिंग एल रोबेंदा खुद थाबु यानिंगदे हाइदुना ngasi बाउप्रादा लेबा टेलीफोन भवनदा एम्प्लॉयीज सिंगना वाकानि फम फंखरे थौदोग अदु हौखिबा अक्टोबर की तांग 19 दा मैनेजर की कादा थोखिबनी हाइरी जनरल मैनेजर न सिनबा थबक अमा लोइसिंदे हाइबगिदमक महाकी स्टाफ अमबु खुद थाबा यानिंगदे हौजिक ओइरिबा जनरल मैनेजर जे लुनकिम असे अतुबा मतमदा अतोपा मफम अमदा ट्रांसफर तौबिखो हाइना फोरम ऑफ BSNL यूनियन एसोसिएशन मणिपुर SSA की कन्वीनर हाउबम याइमना फोंदोरखे ngasi gi wakan info madu staff fuba GM yaningde GM lunkim transfer tawgadabani amadi BSNL manipur kangadabani haiba kholaw kya sulawki Manipur ihan hanboina Rims Road Imphal da leiba Sky Hospital na CTO coronary angioplasty mai pak na pangthokre Maleng yoina khana ba hospital khara khakta da pangthokpa CTO coronary angioplasty adu Sky Hospital gi chairman su oiriba chief cardiologist Dr. L Shyam Kishore na luchingba team amana haukiba October gi tang 13 ta Chandel district gi chahi 35 suraba patient ruang sang da pangthokibani Sky Hospital na hairiba surgery asi Manipur yauna awang nongpok state singi lairabagi pankhai makhada leiba imung sing amadi ahal oiraba mioy singda lemna khudong chawa pigani haina su laukthokre Singzamai police station gi anti theft squad na activa mari dayo ama motorcycle mari amadi alto ani fagat pangamkhre gari mang ki bamapu singna Singzamai police station da laktuna gari sing asi chapchana verify tawbiraba matung gari sing asi lobiu haina Singzamai police station gi officer in charge and ingo chana thamlakli Singzamai police station ki anti-theft squad na gari sing ase Lilong Bazar da leiba ibobi workshop tagi lokhat pangam khibani Paumi sing na phongdorakpada Singzamai police station ki OC and ingo chana hai Singzamai police station ki manungda gari mang khibaga mari lenana chahi ase gi oina case humdrani thoi lakhre loinana case sing ase gi manungda case amagi gari fagat pangam khre Hauze fauba fagat pangam khraba gari sing ase station ase da leiba case sing ase da Chenaba gari ra haiba khandok laga mapu singda khusinagani OC ngo chana makha taraduna Imphal gi manungda nongma kangdana gari mangbagi wathok ama lakliba siga mari leinana Singzamai police station gi oina mahakna luchingbo officer tarukna saba anti theft squad asi semduna pung kunmari thabak tawri Hauzik sanabagi pauda anauba imagi mangal AIM khabam amadi FC Jalen Surrey Hills na tarasuba Manipur State League final da lamba taunaragani ngasi Khumalampak main stadium da sanaki bahan ba semi final match da AIM na North Imphal Sporting Association nisa thangmaiban bu panjol ahum amada maiti ba pikhi match adugi minute yankhai chatpada AIM gi ke boboina nisagi yet thangba corner rom dagi sangna kawrakpa ball amati masigi El Dewana heading tawsinduna AIM gi ahan ba panjol chankhi Nisagi Maikaidi Panjol Handonaba Akan Bamong the Sanarapagalo in a match adugi minute Humdrata Chatpada, Nisagi El Milana Panjol Amaga Chansinduna Nisagi Amatangarba Panjol Chanke, Panjal Amamam Chanakraba Matunda AIM na Akan Bamong the Sanarapagalo in a match adugi minute Marfu Manga Chatpada, Nisagi D Box Matonda, Pangbat direct kick ama AIMG O Milana Haising na Kausinduna AIMG Anisuba Panjol Chanke. Makatana match ki 90+2 minute ta AIM gi maikai da free kick amaga su phangbaga loinana AIM gi o milana kausinduna AIM gi ahum suba panjol chaduna ni sabu maiti ba piram laga tara suba state league ki final changbangam khibani Ani suba semi final match ta sanakhiba Neroka FC MDFC Jalen ani gi match aduda team animakna akan mamungda lamba tawna khibaga loinana match ki aroiba matam fawba panjal ani leibadagi penalty shootout ta FC Jalen na Neroka FC bu panjal manga ahumda maiti ba pikhibani FC Jalen gi goal ani adu striker Patrick Kamai amadi Saiko How to boy na chanki aduga Neroka FC gi panjal ani aduna foreign player striker A4 Emeka Christian amadi Imran Khan na chanki Loinana Nyom gi matung ina penalty shootout tawna bada FC Jalen gi Patrick Kamai KS Jibon Nelson Kom David Ngaiti amadi Paunelan Khongsai na kauba penalty ki khudingmak panjal onthoki Neroka FC gi Mohammad Sohel Kishan amadi Randhan gi penalty kick adu panjal onthoklabasu Neroka gi striker O4 Emeka Christian na kauba penalty kick adu goal post ki wangmada chatkiduna FC Jalen na Neroka FC bu panjal manga ahumda maiti ba pikibani Loina na tara suba Manipur State League ki final lakli batang tarukta Khumalampak main stadium da sanaragani
Amaramda Tara Suba Manipur State League Football Tournament tagi Manipur Police Sports Club Imphal amasung USA Khurai ani relegate tawkhre. Ngase yuk relegation match ki ahanba match ta Trupu Nambol gi sanaroi SS Mairabana match ki kun suba minute chankiba amata ngaraba panjola duna Manipur Police Sports Club Imphal bu Super Division League ta hantahan khibani. Relegation match ki ani suba match adu USA Khurai na panjola maga chanduna match asigi loramdai minute ani khakta ngaraba fawbada Mangjil Thaduna Chatki match ke 90+3 suba minute ZFC Churachandpur gi sanaroi Hangminlen na Panjul ama chansidura match asi Panjul amamam chanaduna draw oikibani tournament asigi chana pathap ki matung ina team animak na match adu draw oirabadi kicks from penalty marks na laibak lepna bataki kicks from penalty mark kauna bada ZFC Churachandpur na USA Khurai bu Panjul manga ahumda maiti ba pikibani Tournament asidagi relegate tawduna Super Division League ta hanthakraba USA Khurai gi supporters singna match lorba matungda ZFC Churachandpur na handokhiba panjal adu offside tagi chankhiba panjalni haiba wahaudagi match adu bu conduct tawriba referee singi mathakta irang hauduna thokhaningdaba thodok ama thokhi Ngangkham Boboy Memorial Second Division Football League ta PRYA amadi BSU ani mai pakre ngasi sanakhiba tournament asigi ahanba league match amada PRYA na NYTH bu panjal ani amada mai thiba ngamkhibani ani suba sanakhiba league match aduda BSU na LSIC bu panjal ahum amada mai thiba pikhibani Imphal District Football Association asinduna Khongman gi Social Worker Congress ground da ngarang dagi hokhiba league tournament asida team ni bana sarukyari Yes, school Kankuna Humfu Suba Sir Churachan Singh Ji KCSICB League Kam Knockout Open Kang Tournament ki champion oikre. Ngasi sanaki ba Kang Tournament asigi final da Yes school Kankuna class hak Kangkhut Kainau bu panjal tar kuntra ni thoi tarani panda maiti ba piram laga chatharakli ba Kang Tournament asigi champion oikhibani. KKCO Elangbam Lekai Kangkhut amadi NNK Nambol Kangkhut anina third position gi mana lomina khre. Tournament asigi best check phaina Ya school Kangkhut ki L Aruna takhibaga loinana best lamtha amadi man of the match ki mana animakna Ya school Kangkhut ki RK Dhiren na lobangam khre Rajiv Gandhi Khel Abhiyan scheme ki makhada Imphal district level women's sports competition ngasidagi haukhre District Youth Affairs and Sports Office Imphal isna sinduna ngasidagi Kumalampak Sports Complex indoor stadium da haukiba competition asigi haudopagi thoramaduda Yas ki store officer K Santi Kumar Imphal ki DYASO NG Motilal amasung Imphal ki DYASO S Nirmala Tagaloinana department asigi official kyana sargya khe ngasi competition asigi hanba match oina Sombum block amadi Kairao Bitra block ani na handball masana da lamba tawna khe Competition asida Jirbam block, Somum block, amadi Kairao Bitra block ahum asidagi nupi sanaroi chahumga tarani thoina masana tarani thoida athoi hen tanaragani hayeng competition asigi makhada ba masana kya sanaragani Ahom Suba Northeast India Cadet Junior and Senior Kickboxing Championship ki ngasi Manipur na gold medal tarataruk lobangam khre ngasi sanakhiba championship asigi tongan ba weight category singda NG Sanabung Romesh Mitai Lamjingba Mitai Sanamacha Singh P Basanta T Joy Singh NG Poirengamba SA Sivasan Y Gate Sinthangamba Mitai L Y Lanthoiba W Robinson amdi SA Sagar Hariba Sanari Singh asina ngasi gold medal amamam lobangam khibani Hauze with the bulletin as a headline someone on the Thamsage. Naga Pistock interlocutor Are Rabina Manipur CS singer classic branded and near Subatanka Kyona Wari Sana Kre. Pong Lambigi JSC na Chief Minister Yuafa Muyaning the Pongo Kre Puari Gasakona Duna Lake Labalambini could have the same to Venati Haina Pongo Kre.
अमसुंग मणिपुर पोस्टल डिवीजन की पोस्टल लाइफ इंश्योरेंस की थबक सिंह असिदगी अहानबो ओइना ऑनलाइन ओइबा हौख्रे